Yelhomi nataba tribal foreigner mayek sengna khangdoknaba thabak paikhatgadabani. Iramda Manipur asi sambal khadraba inkol amaga chap manaba haibadu oire. Sambal khabidraba inkolda changningba sa chan maning tamna changbagum lepa leitana mitop miyang cha kaya changthilakpa haibadu oiri. Maduna mitopna thomatkiduna Yelhomi sing ikuikuidana mutkiba yabagi akiba phibam adu laklabani. Maduna Manipurdagi Yelhomi nataba sing masak munna khandoktuna masagi maramdamda halankinabagi thabak asi PR lengakna leijabi thaduna honafam thoi. Loinana miyamnasu lengaki mateng pangduna mai pangnaba honaba chungani. PR lengakna amasung miyanga khusamnaduna tawdaba yadraba thabak adudi Manipurda leiriba tribe sing asigi manungda asengba Yelhomi oiba tribe furup sing adu karamano aduga asengba Yelhomi nataba furup sing aduna kanano haibasi mayek sengna khandokpa asini. Manipurgi puwari lamai fakatuna yenglabasu lamdam asida khangu thakda sangsilakiba tribe furup kaya amana khunda aduna laisinkhre haibasi yamna laina khangba ngamgani. Karigidamakta Manipurda khunda sinkiba tribe furup sing asi ngasi fawba foreigner ni asengba Yelhomi nate haiba khandokpa ngamdana leiriba asi mamangda Manipur lengakna sachan tawkiba lengaksingi asoba asoiba amani. Aduna Manipurda athuba matamda Manipur Population Commission lingduna NRC chatnahanbagi thabak mapung fana paikhatgadabani. Loinana lamdam asidagi mitop khandoknabagi miyamna pamnariba base year 1951 oiba haibasi Bharat lengakna su yafam thoi. Aduna base year asigi matungda Manipurda mitop kaya miyamna changsilaki. Mitop sing asigi manungda tribe furup kaya lamdam asida khunda sinduna laisinki haibasi yamna laina khangba ngamgani. Manipurda leiriba tribe furup sing asida Yelhomi oina haurakpa kaya ama yauri. Aduga khangu thakda amadi naronda changsilaktuna lamdamsida khunda sinduna laksilaga Yelhomi saba kaya amasu yauri. Asingumba Yelhomi nataba tribe furup sing asina Laumapu yongna tali haibagum asengba Yelhomi singbu Manipurgi laimaida khongda fampida naba loinana atai hiram kayada yesinduna khurau thanganbagi thabak chathari haibasi haujing Manipurda thokliba kuki narco terrorist singna tawthorba thabak thoram singda aduma mayek singna khanglabani. Maduna Yelhomi nataba tribe furup kanano haibasi ahanbada mayek singna khangdoknabagi thabak Bharat lengakna paikhatgadabani. Aduga lamdam asida khang hairaba haibadi puwari suba intellectual kaya amasu leiri. Hairiba akhang ahesing asina haujing Manipurgi luraba tanfam asida chin fochinduna haibadi kariguma wakhal lausing amata puthoktana tumina laisinbagum tawriba si yamna lali. Khwaidagi maruoiba isu haibasi karino haiba tarabadi mitopna thomjilaktuna mapusaba Yelhomi oiriba singbu tanthorapagi khongjang changsilakpa masagi maramdamda lamja sara oina leirakpa asini haibasi aikhoi khudingmangna khangminafam thoi. Maramaduna iramdam asida changsilaktuna laisinkraba asengba Yelhomi natraba tribe furup kaya ama leire haibasi irai laina khanglaba wafamni. Maramaduna hiramasigi matangda Manipur lengakna thauna lingdel leina asengba base year ama semduna Manipurda NRC mapung fana chanahanduna mapandagi changsilakiba sengdaba tribe furup sing asi mayek sengna khangdoklaga masagi maramdamda halankiba asina khwaidagi afaba oigani haibasi khangna Bharat lengakna thabak pangthokpam thoi. Loinana Manipur miyamnasu Bharat lengakta amatoina hanba leitana taksingadabani. Mari suba IRB da halbidar oiba letkhogin tawthang khulai puraga senkhre cycle police station gi manung chanba molkon village dagi letkhogin tawthang mapagi maming thangsai tawthang March ki tang kunipan da maugi juko da leiba Mari suba IRB mahaki posting location dagi khulai puraga mangkhre. Mahakna pukiba khulai singi manungda insas rifle ani Excalibur rifle sama insas rifle magazine nipan Excalibur rifle magazine ahum AK katak rifle magazine ani amadi nongmai maru kaya amasu puraga senkhre hairi. Mahaki mathakta police na case ama register tawkhre hairi. Chhattisgarh gi songmada naskal taret hatkre khulaina ahongba puragloi amisa. Chhattisgarh gi songma district ki manung chana leiba Kilapal police station gi manung chanba umangi mafam singda security personnel singa nongmai kamna bada makok thongba lusingba yauna Naskalai taret hat pangam kre haina mafam adugi police na fongdoragli. Hiram adugi matangda khulaina ahongba purakpa ngamloi haina Union Home Minister Amit Shah na fongdokre. Hat kraba naskalai sing adugi manungda selgi mana lupa lakun manga lauthokraba lusingba ama yawi haina
पुलिसकी पाव अदुना मखा तारी मफम अदुगी डिस्ट्रिक्ट रिजर्व गार्ड अमसुंग सेंट्रल रिजर्व पुलिस फोर्स की पर्सनल चिंगना इंटेलिजेंस की पाव अमा फंगवदगी अपुनबा ऑपरेशन अमा चथबदा नस्कलाई तरा तरेत अदु हातखिबनी थौदो अदुदा सेक्यूरिटी पर्सनल मरी अमसुंग अतोपा नकी हाइना मखा तारगली थौदो थौबम अदुगी AK-47 SLR अमसुंग इंसास राइफल चिंगल लोइनना यामलबा नोंमै मरुसिंग फागतपंगम की हाइना बस्तर की IGP सुंदरासना फोंदोरगली पावगी सोर्स अदुना मखा तारदुना सेक्यूरिटी पर्सनल चिंग अदुना नस्काल चिंग अदुबु माइकई मरीदगी क्वेश्चन खिदुना मखा ताना नस्काल चिंगदा अमांग अता थोरकपा याबगी असौबा तांजा अमा लागली हौजिक फावबदा असिबा हक्चांग तरा तरेत फंखिबगी मनुंगदा तरेत अमदी मसक ममिंग खंगदोकपा ngamkhre सोमागी खुथोंगनाबा अदु हंदकता राज्य सभादा यूनियन होम मिनिस्टर अमित शाहना कुमजा 2023 की मार्च 38 फावगी मनुंगदा लेबाग असिदगी नस्कालिज्म लौथोकपा ngamgani हाइना थाजबा पीखिबा अदुगी मतुंग अहुमलक सुबा ओइना खुथोंगनाबा ओइकी ममांग चहीगी मे 10 दगी हौरगा हौजिक फावबदा नस्कालाइट चिंगी मथक्ता चथबा अचौबा ऑपरेशन 9 सुख्रे मदुदा पुना नस्काल चामगा मरफु तरुक हाटपा ngamखि ngarangdagi haukiba operation adu ngasi ayu anganba fawba nomai kamnakhibani madugi matung security personnel chingna thiba humbagi thabak chathagi Chhattisgarh gi Bastar region gi manung chana leiriba sungma da khwaidagi hena naskal gi irangi saitheng phangwa mafam ama oiri